Iran na Israel da Chatthaba missile attack ta Mioi 13 Sikhre Israel gi Haifa amasung Tel Aviv yauna atopa Israel gi maruoiba mafam kaya da sinba thungna hypersonic missile drone bombing amasung atopa weapon kaya amarom sijanaduna ngasi anganba ayukta kapsinbada yamdrabada Mioi 13 Sikhre loinana Mioi chamri rom asok apan nanghankre haina thajaba yaba sourcing na phongdorakre Israel gi military na phongdokibada Iranian regime gi nuclear weapon project ka mari leidaba mafam singda attack sing aduna target tauki hairi Iran gi media na hairi madudi haukiba numitta Israel gi attack sing da yamdrabada Mioi marfutra sikhi amasung atopa Mioi chanipan muk asok apan nanghanki sikhiba singi manungda angang kun yauri amaromda Iran na America ga loina na pangthokadaba taruk supa round gi nuclear to cancel tawkhre Israel na makha thana chathariba attack singi matung inna wari sanaba makha chathanaba maramamata laite haina Iran gi foreign minister Abbas Araghchi na phongdokre Iran gi foreign minister Abbas Araghchi na makhatana hai Israel la Iran da chathakiba attack sing asi America gi support amasung mateng yaudana mapung fahanba ngamloi haina phongdokhi Iran gi makok thongba diplomat na ngarang capital Tehran da pangthokiba pawgi mifam amada pawmi sing da hai kibada lamda maduda leiriba America gi forcing amasung makoi gi base sing na Zionist regime gi military attack sing da piriba mateng gi matangda yamna kupna document tawraba amasung akanba praman sing leire haina phongdokhi